Good morning, guys. Ngasi date 14 ko ngasi cover analysis hours ko. Ahambada center set aside ko 57,381 crore to offset the global headwinds. Haba ko. Global headwinds ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ uncertain ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯀ꯭ꯔꯥꯏꯁꯤꯁꯀꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤꯅꯤꯀꯣ ꯒ꯭ꯂꯣꯕꯦꯜ ꯍꯦꯜꯠ ꯍꯥꯏꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯊꯣꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯄꯩꯁꯥ ꯃꯁꯤ ꯒ꯭ꯂꯣꯕꯦꯜ ꯍꯦꯜꯠꯋꯤꯟꯁꯤꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯀꯟꯐ꯭ꯂꯤꯛꯀ ꯊꯣꯛꯏꯗꯅꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯏꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯕꯖꯦꯠꯇ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯕꯖꯦꯠꯇꯨꯗ ꯌꯥꯎꯈꯤꯗꯕ ꯄꯩꯁꯥ ꯈꯔ ꯀꯩꯅꯣ ꯇꯧꯋꯦꯕ ꯄꯨꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯅꯠꯇꯦ ꯁꯣꯔꯤ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯐꯟ ꯍꯥꯏꯌꯦꯕꯀꯣ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯐꯟ ꯍꯥꯏꯌꯦꯕꯀꯣ ꯁꯤꯁꯦ ꯒ꯭ꯂꯣꯕꯦꯜ ꯍꯦꯗꯋꯤꯟꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯐꯟ ꯍꯥꯏꯅ ꯑꯃ ꯁꯥꯔꯦꯕꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯂꯣꯀꯦꯁꯟꯅꯤꯀꯣ ꯏꯀꯣꯅꯣꯃꯤꯛ ꯍꯥꯏꯗꯤ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯐꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕꯐꯔ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯍꯧꯖꯤꯛ ꯊꯣꯛꯏꯗꯅꯀꯣ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯋꯥꯔ ꯊꯣꯛꯏꯕ ꯁꯤꯁꯤ ꯑꯗꯒꯤ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯏꯕ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯦꯠꯇ ꯀꯣ ꯀꯔꯦꯟ ꯑꯦꯀꯥꯎꯟ ꯗꯤꯐꯤꯁꯤꯠꯇ ꯑꯗꯒꯤ ꯐꯤꯁꯀꯦꯜ ꯗꯤꯐꯤꯁꯤꯠꯇ ꯐꯤꯁꯀꯦꯜ ꯗꯤꯐꯤꯁꯤꯠ ꯀꯥꯏꯅ ꯂꯩꯀꯣ ꯑꯁꯤꯗꯩꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯏꯑꯕ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯋꯥꯔ ꯃꯁꯤꯁꯤꯅ ꯀꯔꯦꯟ ꯑꯦꯀꯥꯎꯟ ꯗꯤꯐꯤꯁꯤꯠ ꯍꯥꯏꯕꯗꯤ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠ ꯃꯥꯏꯅꯁ ꯇꯨꯅꯤꯀꯣ ꯅꯦꯠ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠꯇꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯝꯄꯣꯔꯠꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯏꯝꯄꯣꯔꯠꯁꯦ ꯂꯩꯔꯛꯇ꯭ꯔꯕꯅꯦ ꯄꯩꯁꯥꯁꯦ ꯍꯥꯏꯗꯤ ꯀꯔꯦꯟ ꯑꯦꯀꯥꯎꯟ ꯗꯤꯐꯤꯁꯤꯠꯁꯦ ꯇꯥꯔꯕꯅꯦꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯌꯥꯝ ꯏꯝꯄꯣꯔꯠꯁꯤꯅ ꯍꯦꯟꯒꯠꯂꯛꯑꯕꯅꯦꯕ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯍꯦꯜꯂꯩ ꯍꯧꯖꯤꯛꯇꯤ ꯃꯃꯜꯁꯨ ꯑꯗꯨꯝ ꯇꯥꯡꯈꯠꯂꯛꯏꯅꯤ ꯋꯥꯔꯁꯨ ꯇꯧꯔꯒꯗꯤ ꯑꯗꯨꯗꯨꯅ ꯏꯝꯄꯣꯔꯠ ꯇꯧꯔꯛꯄꯒꯤ ꯆꯥꯡꯁꯤꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯐꯤꯁꯤꯠ ꯇꯥꯔꯦꯕꯀꯣ ꯗꯤꯐꯤꯁꯤꯠ ꯇꯥꯔꯦ ꯃꯤꯅꯤꯡ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯍꯦꯟꯅ ꯄꯨꯁꯟꯕ ꯇꯥꯔꯦꯕꯀꯣ ꯑꯗꯒꯤ ꯐꯤꯁꯀꯦꯜ ꯗꯤꯐꯤꯁꯤꯠꯇꯗꯤ ꯀꯃꯥꯏꯅ ꯆꯦꯟꯖ ꯂꯥꯛꯏꯅꯦ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯂꯥꯛꯑꯕꯅꯤꯅ ꯀꯩꯗꯧꯔꯦ ꯊꯥꯎ ꯃꯃꯜ ꯄꯦꯇ꯭ꯔꯣꯜ ꯃꯃꯜꯁꯤꯗꯤ ꯍꯦꯟꯒꯠꯂꯛꯑꯦ ꯄꯦꯇ꯭ꯔꯣꯜ ꯃꯃꯜꯁꯦ ꯍꯥꯟꯅ ꯁꯤꯗ ꯂꯨꯄꯥ 100 ꯄꯤꯔꯝꯃꯦꯅ ꯈꯜꯂꯁꯦꯕ ꯑꯗꯣ ꯂꯨꯄꯥ 100ꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ 100ꯗ ꯌꯣꯟꯈꯠꯂꯛꯑꯦꯅ ꯈꯜꯂꯁꯦꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯑꯗꯣ ꯂꯨꯄꯥ 100ꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯨꯄꯥ 100ꯁꯦ ꯑꯗꯨꯝ ꯄꯤ ꯇꯥꯕꯅꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯨꯄꯥ 100ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯦꯟꯒꯠꯇꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯍꯣꯠꯅꯕ ꯇꯥꯕꯅꯦꯕ ꯀꯩꯒꯤꯅꯣ ꯍꯣꯠꯅꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯒ꯭ꯂꯣꯕꯦꯜ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ 100 ꯄꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ 100 ꯄꯤꯔꯒꯦꯅ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯟꯐ꯭ꯂꯦꯁꯟ ꯊꯣꯛꯑꯅꯤꯕ ꯏꯟꯐ꯭ꯂꯦꯁꯟ ꯊꯣꯛꯑꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯔꯀꯦꯠꯁꯦ ꯑꯟꯁꯇꯦꯕꯜ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯍꯥꯏꯗꯤ ꯄꯦꯇ꯭ꯔꯣꯜꯁꯤꯗꯒꯤ ꯂꯣꯏ ꯂꯥꯛꯏꯅꯤꯗꯅ ꯄꯣꯠ ꯆꯩ ꯃꯥꯔꯀꯦꯠꯇ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩ ꯐꯨꯗꯀꯤ ꯑꯣꯏꯒꯦ ꯑꯣꯏꯔꯣ ꯄ꯭ꯔꯣꯁꯦꯁ ꯄ꯭ꯔꯗꯛ ꯑꯣꯏꯒꯦ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯒꯦ ꯑꯣꯏꯔꯣ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯀꯣꯁ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯄꯩꯁꯥꯁꯦ ꯃꯃꯜꯁꯦ ꯂꯣꯏ ꯍꯦꯟꯒꯠꯂꯛꯇꯅ ꯏꯟꯐ꯭ꯂꯦꯁꯟ ꯊꯣꯛꯇꯅ ꯃꯥꯔꯀꯦꯠꯁꯦ ꯄꯨꯔꯥ ꯀꯥꯏꯔꯗꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯍꯦꯟꯒꯠꯇꯅꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯇꯒꯤ ꯂꯥꯛꯄ ꯃꯅꯤꯁꯤꯅ ꯃꯦꯟꯁꯤꯟꯗꯣꯏꯅꯦꯕ ꯂꯨꯄꯥ 100 ꯄꯤꯔꯛꯄꯗꯣ 100ꯗ ꯑꯗꯨꯝ ꯄꯤꯅꯕ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯇꯧꯔꯤꯅꯤꯀꯣ ꯒꯣꯚꯔꯟꯃꯦꯟꯠ ꯇꯧꯔꯤꯁꯦ ꯁꯤꯁꯤꯅꯦꯕ ꯍꯥꯏꯗꯤ ꯃꯃꯜ ꯇꯥꯡꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯂꯩꯔꯛꯑꯦꯕ ꯐꯪꯗꯕꯗꯨꯅ ꯑꯃꯅꯤꯀꯣ ꯃꯃꯜ ꯇꯥꯡꯅ ꯊꯥꯎꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯛꯑꯦꯕ ꯀꯔꯥꯏꯗꯒꯤ ꯉꯔꯥꯡꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯅꯣꯔꯋꯦ USA ꯑꯗꯒꯤ ꯑꯥꯔꯃꯦꯅꯤꯌꯥ ꯅꯠꯇꯦ ꯁꯣꯔꯤ ꯀꯔꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯁ꯭ꯇꯦꯠꯇꯣ ꯉꯔꯥꯡ ꯑꯩꯅ ꯄꯟꯕꯗꯣ ꯅꯍꯥꯟ ꯑꯣꯏꯕ ꯑꯗꯣ
ꯑꯗꯨꯗꯒꯤ ꯂꯩꯔꯨꯔꯦꯕ ꯂꯩꯔꯨꯔꯀꯥꯟꯗ ꯂꯨꯄꯥ ꯆꯥꯝꯃꯗ ꯑꯗꯨꯝ ꯌꯣꯟꯗꯣꯏꯅꯦꯕ ꯂꯨꯄꯥ ꯆꯥꯝꯃꯗ ꯑꯗꯨꯝ ꯌꯣꯟꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯇꯦꯛꯁꯇꯒꯤ ꯀꯥꯔꯛꯄ ꯄꯩꯁꯥꯁꯤꯗ ꯃꯦꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯗꯤ ꯐꯤꯁꯀꯦꯜ ꯗꯤꯐꯤꯁꯤꯠ ꯇꯥꯔꯦ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯍꯦꯟꯅ ꯄꯨꯁꯜꯂꯦ ꯄꯨꯁꯜꯂꯒꯗꯤ ꯗꯤꯐꯤꯁꯤꯠ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯁꯦ ꯗꯤꯐꯤꯁꯤꯠ ꯇꯥꯔꯦ ꯑꯗꯨꯒꯤ ꯗꯤꯐꯤꯁꯤꯠꯇꯣ ꯃꯁꯤꯒꯤ CAD FAD ꯁꯤꯒꯤ ꯗꯤꯐꯤꯁꯤꯠꯁꯦ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯐꯤꯁꯀꯦꯜ ꯗꯤꯐꯤꯁꯤꯠꯁꯦ ꯑꯩꯈꯣꯏꯒꯤ GDPꯒ ꯌꯦꯡꯅꯕ ꯃꯇꯝꯗ 4.4%ꯗꯒꯤ 4.4% of the GDP ꯍꯥꯏꯅ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯑꯃ ꯂꯩꯌꯦꯕ ꯀꯣ ꯃꯁꯤꯗꯒꯤ ꯍꯦꯟꯗꯕ ꯍꯥꯏ ꯐꯤꯁꯀꯦꯜ ꯗꯤꯐꯤꯁꯤꯠꯁꯦ 4.4% of the GDPꯗꯒꯤ ꯍꯦꯟꯗꯕ ꯍꯥꯏꯕ ꯇꯥꯔꯒꯦꯠꯁꯤꯗꯒꯤ ꯍꯦꯜꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯐꯤꯁꯀꯦꯜ ꯗꯤꯐꯤꯁꯤꯠꯁꯦ ꯍꯦꯟꯅ ꯇꯥꯈꯤꯗꯅꯕꯗ इकोनॉमिक स्टेबलाइजेशन फंड हाइना अमा थम्मि इकोनॉमिक स्टेबलाइजेशन फंड से हुजिक निर्मला सीतारामन सिजिन्नरक्तोरेबा कमायना मसिगी इकोनॉमिक स्टेबलाइजेशन फंड से लाइनो हाइबदुबुदि हुजिक अइना हाइग्रेको करी कमाइन तौरगा मसिगी फंड से कमायना पार्लियामेंट कमायना कनो तौगनी हाइबदि पार्लियामेंट ना कमाइन तौगनी हाइरकना पार्लियामेंट दी अखोइना चुमनगी बजेट ता यावदबा फंड ओइदोइनेबा सिसे चुमनगी बजेट ता यावदबा फंड से कमायना लौथोकनी हाइरगदी अखोइदा सप्लीमेंट्री सप्लीमेंट्री करी सप्लीमेंट्री डिमांड सप्लीमेंट्री डिमांड फॉर ग्रांट्स को मसीजे लोक सभादा खतंग तौदेनिको सप्लीमेंट्री डिमांड फॉर ग्रांट्स हाइना पार्लियामेंट पुथोक्तोइनेबा पार्लियामेंट पुथोक्तोइनी चप माने सप्लीमेंट्री डिमांड फॉर ग्रांट से कोइगी आर्टिकल करम मखादा लेगे हायर कांदा आर्टिकल 115 को बोर्ड ऑन 115 से निंगसिंग गदम से 116 सिना बोर्ड ऑन अकाउंट निको अदुगा 115 सिना सप्लीमेंट्री डिमांड फॉर ग्रांट्स हाइबसिनिको अदुगा कदोगे हायर कांदा मसीसे सेम प्रोसेस निको ngasai एनुअल बजेट पास तौबदुगा सेम प्रोसेस निको सिसे सेम प्रोसेस ता सप्लीमेंट्री डिमांड फॉर ग्रांट्स सु लोक सभा पुथोगा तौगनी को अदुदनी अदुगा सिसे मासे आदि कनोगी अखोइगी बजेट की टाइप ता एप्रोप्रिएशन एक्ट हाइना को अमा लेबको बजेट की टाइप ता बजेट टू एप्रोप्रिएशन एक्ट पास तौइतना अदुमाइन तौदना बजेट कनोसु माजु सप्लीमेंट्री डिमांड फॉर ग्रांट्स सु एप्रोप्रिएशन एक्ट पास तौनी हाबेदी कया चटकनी कया चटलोय कया लौसनगनी अदुगी पास पानाबदु एप्रोप्रिएशन एक्ट हाइना खंगनेबको अदुदुनी अदुदुगा सिजिन्नरनिको सिनिको हाइदी माना सिदा हाइदी सेंटर सेट एसाइड 57,380 crore and हाइसे सिने पैखादा हंगबा याबा हाइ तारगदी सिजिमा हंगबा यारेको सप्लीमेंट्री डिमांड फॉर ग्रांट हाइसे कइनो कमाइन तौई करिनो को अदे आर्टिकल करमबई मखादा लई अदु हंगबा यारेको अदुगा अतोपा पैखादा अतोपा हंगबा याबसिना कोइगी वेस्ट एशिया की क्राइसिस नत्रगा एनर्जी क्राइसिस इना अखोइगी करेंट अकाउंट डेफिसिट ता फिस्कल डेफिसिट ता करी करी करमाइना चेंज तो कमाइना चेंज तो हलई अदुदुमा हंगबा याइको अदुदुना अखोइगी मार्केट ता करी इफेक्ट तौई खोली अदुगुदो हंगबा याइ अदुगा करी मरमगी अखोइगी कइनोसे कइनो इन्फ्लेशन दि थोक्ट्रिबनो हाइदि पैसा पेट्रोल करी का ममन हेंगले अदुदुबु अखोइगी इन्फ्लेशन थोक्ट्रिजे कइगिनो अदुदो हाइबे हाइदि एक्सप्लेन तौबदा याइबको नेक्स्ट प्राइस प्रेशर हाइसे अते केम नते अखोइगी सिसे अखोइगी CPI है ना को CPI है ना कंज्यूमर प्राइस इंडेक्स है ना मासे हंतक 2000 क्या नो 2011 2001 ओइरमाने 2001 दा बेस ईयर ओइरमबदो कयादा चेंज तौग्रे 2023 दा कनो बेस ईयर दो चेंज तौग्रे को अदुदो चेंज तौबदुदगी अखोइगी रिटेल इन्फ्लेशन से कदौगे हायर कांदा CPI सिना करी ओनदोइनो अखोइगी रिटेल इन्फ्लेशन ओनदोइने रिटेल इन्फ्लेशन से खितांग हाई ओइरकपा हाइतारेको हाइबदी 3.2% February 2026 दा
3.2% ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯤꯅ ꯇꯥꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ CPI ꯒꯤ ꯃꯥꯒꯤ ꯗꯦꯇꯥꯁꯦ ꯍꯥꯟꯅ ꯑꯣꯜꯂꯝꯃꯤꯕ ꯗꯦꯇꯥꯁꯦ ꯐꯠꯇꯕ ꯗꯦꯇꯥꯅꯦꯕ CPI ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯗꯨ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦꯀꯣ CPI ꯁꯦ ꯏꯟꯐ꯭ꯂꯦꯁꯟ ꯑꯣꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯦꯕ ꯑꯗꯨꯕꯨ ꯏꯟꯐ꯭ꯂꯦꯁꯟ ꯍꯥꯏꯁꯦ ꯆꯦꯟꯖ ꯇꯧꯅꯤꯡꯉꯥꯏ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯏꯟꯐ꯭ꯂꯦꯁꯟ ꯆꯦꯟꯖ ꯇꯧꯅꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄ ꯄꯣꯠ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯕꯀꯣ ꯇꯧꯕꯇꯕꯨ CPI ꯒꯤ ꯑꯣꯟꯕꯒꯤ ꯃꯑꯣꯡꯁꯦ ꯉꯁꯥꯏꯒꯤ ꯕꯦꯁ ꯌꯔꯗ ꯆꯦꯟꯖ ꯇꯧꯋꯤꯗꯅꯀꯣ ꯃꯗꯨꯗꯣ ꯆꯦꯟꯖ ꯇꯧꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ CPI ꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ CPI ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯟꯐ꯭ꯂꯦꯁꯟꯁꯦ ꯑꯣꯟꯕꯅꯤꯅ ꯏꯟꯐ꯭ꯂꯦꯁꯟꯁꯤꯗ ꯆꯦꯟꯖ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ CPI ꯁꯦ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒꯦꯀꯣ CPI ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯌꯥꯝ ꯑꯃꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯔꯤꯚꯤꯖꯟ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯕꯤꯔꯣ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯕꯀꯦꯠ ꯑꯃ ꯂꯩꯌꯦꯕ ꯕꯀꯦꯠ ꯑꯃ ꯂꯩ ꯁꯤꯗꯩꯗ ꯆꯥꯅ ꯊꯛꯅꯕ ꯒꯨꯗꯁ ꯑꯦꯟ ꯁꯥꯔꯚꯤꯁꯦꯁ ꯃꯌꯥꯝ ꯑꯃ ꯊꯝꯗꯣꯏꯅꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯂꯤꯁ ꯑꯃ ꯂꯩꯅꯤ ꯄ꯭ꯔꯥꯏꯁ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯁ ꯌꯔ ꯍꯥꯏꯗꯤ 2011ꯗ ꯍꯧꯖꯤꯛꯄꯨꯗꯤ 2023ꯗ ꯑꯣꯜꯂꯦꯀꯣ 2023ꯗ ꯄꯤꯈꯤꯕ ꯄ꯭ꯔꯥꯏꯁ ꯃꯌꯥꯝꯁꯤꯡꯁꯦ ꯄ꯭ꯔꯥꯏꯁꯁꯤꯡꯁꯦ ꯒꯨꯗ ꯑꯦꯟ ꯁꯥꯔꯚꯤꯁꯦꯁ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯦꯗ ꯇꯧꯁꯜꯂꯅꯤ ꯀꯣ ꯑꯗꯨꯗꯨꯒ ꯃꯗꯨꯒꯤ ꯑꯦꯗ ꯇꯧꯁꯜꯂꯤꯕ ꯄ꯭ꯔꯥꯏꯁꯇꯣ ꯃꯗꯨꯗꯨꯕꯨ ꯑꯩꯈꯣꯏꯅ 2023ꯒꯤ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯣꯏꯅꯦꯕ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯄꯨꯂꯞꯇꯨ ꯇꯤꯟꯖꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯆꯍꯤꯗꯨꯒꯤ 2023ꯒꯤ ꯒꯨꯗꯁ ꯑꯦꯟ ꯁꯥꯔꯚꯤꯁꯦꯁꯀꯤ ꯄ꯭ꯔꯥꯏꯁ ꯑꯃ ꯂꯩꯅꯤꯗꯅꯀꯣ ꯑꯗꯨꯗꯣ ꯍꯥꯏꯔꯁꯦ P2023 ꯍꯥꯏꯔꯁꯦꯕ P2023 ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯆꯍꯤꯁꯦ P2026 ꯍꯧꯖꯤꯛꯀꯤ ꯆꯍꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯒ ꯑꯅꯤꯁꯦ ꯃꯥꯏꯅꯁ ꯇꯧꯔꯀꯥꯟꯗ P2023 into 100 ꯀꯣ ꯃꯁꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁ ꯍꯥꯏꯔ ꯈꯪꯅꯩꯕ ꯍꯥꯏꯕꯗꯤ ꯏꯠꯁ ꯁꯤꯝꯄꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯀꯤ ꯕꯀꯦꯠꯅꯦꯕ ꯃꯁꯤꯁꯤꯅ ꯏꯟꯐ꯭ꯂꯦꯁꯟ ꯍꯣꯠꯇꯣꯏꯅꯤꯀꯣ ꯏꯟꯐ꯭ꯂꯦꯁꯟ ꯄ꯭ꯔꯥꯏꯁꯀꯤ ꯕꯀꯦꯠ ꯑꯃꯅꯤ ꯄ꯭ꯔꯥꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯄ꯭ꯔꯥꯏꯁ ꯑꯃꯅꯦꯕ ꯑꯦꯚꯔꯦꯖ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯚꯔꯦꯖ ꯄ꯭ꯔꯥꯏꯁ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ 2000 ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯒꯨꯗꯁ ꯑꯦꯟ ꯁꯥꯔꯚꯤꯁꯦꯁ ꯃꯌꯥꯝꯁꯤꯒꯤ ꯑꯦꯚꯔꯦꯖ ꯍꯥꯏꯗꯤ ꯄꯨꯟꯕꯗꯒꯤ ꯇꯣꯇꯦꯜ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯟꯖꯨꯃꯔꯅ ꯂꯩꯕꯅꯤꯀꯣ ꯁꯤꯁꯦ ꯍꯣꯜꯁꯦꯜ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁ ꯍꯥꯏꯅꯁꯨ ꯂꯩꯀꯣ ꯁꯤꯁꯦ ꯅꯠꯇꯕꯗ WPI ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯍꯣꯜꯁꯦꯜ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁꯇꯒꯤ ꯑꯣꯟꯕ ꯏꯟꯐ꯭ꯂꯦꯁꯟꯁꯦ ꯃꯈꯜ ꯑꯅꯤ ꯇꯧꯔꯒ ꯑꯣꯟꯕ ꯌꯥꯏ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁꯇꯒꯤ ꯑꯣꯟꯕ ꯑꯃ ꯍꯣꯜꯁꯦꯜ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁꯇꯒꯤ ꯑꯣꯟꯕ ꯑꯃ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁꯇꯅ ꯑꯣꯟꯕꯁꯤꯅ ꯀꯩꯅꯣ ꯀꯟꯖꯨꯃꯔꯅ ꯒꯨꯗꯁ ꯅꯠꯇ꯭ꯔꯒ ꯁꯥꯔꯚꯤꯁꯦꯁꯇꯣ ꯂꯩꯕ ꯃꯇꯝꯗ ꯄꯨꯊꯣꯛꯏꯕ ꯄꯩꯁꯥ ꯃꯁꯤ ꯍꯥꯏꯗꯤ ꯇꯤꯡꯉꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨꯗꯨꯒꯤ ꯇꯣꯇꯦꯜꯗꯨꯗꯒꯤ ꯑꯣꯜꯂꯛꯄ ꯏꯟꯐ꯭ꯂꯦꯁꯟ ꯍꯣꯜꯁꯦꯜ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯥꯔ ꯑꯆꯧ ꯑꯆꯧꯕ ꯗꯨꯀꯥꯟꯗꯥꯔꯁꯤꯅ ꯌꯣꯟꯕ ꯃꯇꯝꯗ ꯄꯤꯔꯤꯕ ꯄ꯭ꯔꯥꯏꯁꯇꯣ ꯑꯗꯨꯗꯒꯤ ꯑꯣꯟꯕ ꯏꯟꯐ꯭ꯂꯦꯁꯟ ꯀꯣ ꯑꯃꯁꯤꯅ ꯐꯨꯗ ꯌꯥꯎꯗꯦꯀꯣ ꯑꯃꯁꯤꯅ ꯐꯨꯗ ꯌꯥꯎꯋꯦ ꯁꯤꯁꯤꯅ ꯐꯨꯗ ꯌꯥꯎꯋꯦ ꯁꯤꯁꯤꯅ ꯐꯨꯗ ꯌꯥꯎꯗꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁ ꯑꯃꯁꯨꯡ ꯀꯩꯅꯣ ꯁꯤꯒꯤ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁꯁꯦ ꯑꯇꯣꯞꯄ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯀꯅꯥꯅ ꯑꯣꯜꯂꯤ ꯍꯥꯏꯔꯒꯗꯤ NSO ꯀꯣ ꯁꯤꯁꯨ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯤꯀꯣ NSO ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯑꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅꯁꯨ ꯑꯩ ꯁꯤꯁꯦ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ NSO ꯍꯥꯏꯗꯤ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯇꯤꯁꯇꯤꯀꯦꯜ ꯑꯣꯐꯤꯁꯔ ꯀꯣ ꯑꯗꯨ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯑꯗꯨꯗꯣ ꯁꯤꯒꯤ ꯑꯣꯟꯕꯁꯦ ꯃꯥꯒꯤ ꯕꯦꯁ ꯌꯔꯁꯦ ꯈꯛꯇꯪ ꯆꯦꯟꯖ ꯇꯧꯕ ꯃꯇꯝꯗ 2001ꯗ ꯄꯤꯔꯝꯕ ꯄ꯭ꯔꯥꯏꯁꯇꯣ 2023ꯗꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯡꯈꯠꯂꯅꯤꯗꯅꯀꯣ ꯍꯥꯟꯅ ꯑꯣꯜꯂꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯝꯃꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁꯁꯦ ꯔꯦꯁꯤꯌꯣꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕꯁꯦ ꯆꯍꯤ ꯑꯔꯤꯕ ꯆꯍꯤꯒꯤ ꯑꯣꯏꯅ ꯌꯦꯡ ꯂꯩꯔꯝꯃꯦꯕ ꯏꯟꯐ꯭ꯂꯦꯁꯟꯁꯨ ꯍꯣꯠꯄ ꯃꯇꯝꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯔꯤꯕ ꯆꯍꯤꯗ ꯍꯣꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯦꯁꯟꯁꯦ ꯐꯖꯅ ꯑꯣꯟꯕꯗꯣ ꯍꯩꯔꯔꯣꯏꯕ ꯃꯃꯜ ꯍꯣꯡꯉꯤꯉꯩꯗ ꯑꯣꯟꯕꯒ ꯍꯥꯏꯗꯤ ꯃꯃꯜ ꯍꯣꯡꯉꯤꯉꯩꯗ ꯗꯦꯇꯥꯗꯣ ꯌꯦꯡꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯃꯃꯜ ꯇꯥꯡꯈꯠꯂꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯦꯁꯟꯁꯦ ꯀꯃꯥꯏꯅ ꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯈꯪꯉꯦꯗꯅꯀꯣ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁꯁꯦ ꯕꯦꯁ ꯌꯔꯁꯦ ꯆꯦꯟꯖ ꯇꯧꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯈꯪꯉꯦ ꯁꯤꯅꯦꯕ ꯍꯥꯏꯔꯛꯏꯁꯦ ꯀꯣ
ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯩꯈꯥꯗ ꯑꯩꯈꯣꯏꯒꯤ ꯄꯩꯈꯥꯒꯤ ꯑꯣꯏꯅꯗꯤ ꯌꯦꯡꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁ ꯃꯥꯁꯦ ꯀꯅꯥꯅ ꯑꯣꯜꯂꯤ ꯀꯣ WPI ꯁꯦ ꯀꯩꯅꯣ ꯍꯣꯜꯁꯦꯜ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁ ꯁꯦ ꯀꯩꯅꯣ ꯏꯟꯐ꯭ꯂꯦꯁꯟꯁꯦ ꯀꯟꯖꯨꯃꯔ ꯄ꯭ꯔꯥꯏꯁ ꯏꯟꯗꯦꯛꯁꯇꯒꯤ ꯀꯃꯥꯏꯅ ꯑꯣꯜꯂꯤ ꯍꯟꯗꯛ ꯕꯦꯁ ꯏꯌꯔꯗꯣ ꯀꯔꯤꯗ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯇꯣ ꯑꯗꯨꯁꯤꯡꯗꯣ ꯈꯪꯕꯤꯔꯣꯀꯣ ꯅꯦꯛꯁꯇ ꯀꯣ ꯅꯦꯛꯁ ꯑꯥꯔꯇꯤꯀꯜꯗ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯀꯦꯌꯔ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯀꯦꯌꯔ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯗꯒꯤ ꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯁꯦ ꯁꯤꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯣꯚꯤꯁꯤꯜ ꯍꯥꯏꯅ ꯀꯣꯚꯤꯠ ꯚꯦꯛꯁꯤꯟ ꯑꯃ ꯂꯩꯒꯦꯗꯅ ꯑꯗꯨ ꯇꯧꯔꯒ ꯁꯤꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯀꯣꯚꯤꯠꯇꯒꯤ ꯁꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯀꯣꯚꯤꯠ-19ꯒꯤ ꯚꯦꯛꯁꯤꯟꯗꯣ ꯀꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ VITT ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ VITT ꯁꯦ ꯀꯩꯅꯣ ꯚꯦꯛꯁꯤꯟ ꯏꯟꯗ꯭ꯌꯨꯁ ꯏꯃ꯭ꯌꯨꯟ ꯊ꯭ꯔꯣꯝꯕꯣꯇꯤꯛ ꯊ꯭ꯔꯣꯝꯕꯣꯁꯥꯏꯇꯣꯄꯦꯅꯤꯌꯥ ꯍꯥꯏꯀꯣ ꯁꯤꯗꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯀꯔꯤ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯚꯦꯛꯁꯤꯟꯅ ꯏꯟꯗ꯭ꯌꯨꯁ ꯇꯧꯔꯒ ꯕ꯭ꯂꯗ ꯀꯣꯇꯤꯡ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯍꯥꯏꯀꯣ ꯑꯗꯨꯗꯨꯅꯤ VITT ꯁꯦ ꯀꯣꯚꯤꯠ-19ꯅ ꯊꯣꯛꯍꯟꯕꯅꯤ ꯑꯇꯣꯞꯄ ꯂꯩꯀꯣ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯚꯦꯛꯁꯤꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯍꯟꯕꯁꯤꯗ ꯀꯩꯅꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯍꯥꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯁꯦꯀꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯁꯤꯗ ꯅꯣꯏ ꯚꯦꯛꯁꯤꯟꯅ ꯇꯧꯔꯒ ꯁꯤꯈꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯅꯣ ꯐꯣꯜ ꯀꯣ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯑꯃ ꯍꯧꯗꯣꯛꯎ ꯁꯤꯅꯤ ꯅꯣ ꯐꯣꯜ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯑꯃ ꯍꯧꯗꯣꯛꯎꯁꯤ ꯁꯤꯁꯦ ꯅꯣ ꯐꯣꯜ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯚꯦꯛꯁꯤꯟꯁꯤꯒꯤ ꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯚꯦꯛꯁꯤꯟꯅ ꯇꯧꯔꯒ ꯁꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯁꯤꯅ ꯚꯦꯛꯁꯤꯟꯅ ꯇꯧꯔꯒ ꯁꯤꯕꯁꯦ ꯑꯩꯈꯣꯏ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯐꯝ ꯊꯣꯛꯇꯦ ꯁꯤꯅꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯁꯤꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯐꯝ ꯊꯣꯛꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯚꯣꯂꯨꯟꯇꯔꯤꯅꯤ ꯁꯤꯅꯤ ꯚꯦꯛꯁꯤꯟꯁꯦ ꯃꯥꯅ ꯄꯔꯁꯟꯗꯨꯅ ꯂꯧꯔꯤꯁꯦ ꯀꯩꯅꯣ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯗꯨꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯐꯝ ꯊꯣꯛꯇꯦ ꯁꯤꯅꯤ ꯑꯗꯨꯗꯩꯗ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯁꯤꯁꯦ ꯌꯥꯗꯦꯕ ꯑꯣꯔꯗꯤꯅꯔꯤ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯗ ꯇꯥꯔꯒꯗꯤ ꯀꯅꯥꯗ ꯍꯥꯏꯗꯤ ꯄꯔꯁꯟꯗꯨꯅ ꯀꯅꯥꯗ ꯇꯥꯏꯅꯔꯛꯑꯅꯤ ꯚꯦꯛꯁꯤꯟꯁꯤꯕꯨ ꯂꯤꯡꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯗꯨꯗ ꯇꯥꯏꯅꯔꯛꯑꯅꯦꯕ ꯀꯝꯄꯦꯅꯤꯗꯨꯗ ꯀꯦꯁ ꯇꯧꯔꯛꯑꯅꯦꯕ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯀꯣꯚꯤꯁꯤꯜ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯟꯁꯦ ꯀꯩꯅꯣ ꯀꯥꯞꯄ ꯃꯇꯝꯗ ꯁꯤꯔꯕꯅꯤꯅ ꯀꯝꯄꯦꯅꯤꯗꯨꯒ ꯐꯥꯏꯠ ꯑꯣꯏꯅ ꯇꯧꯔꯛꯑꯅꯦꯕ ꯄꯔꯁꯟꯗꯨꯅ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯗ꯭ꯔꯦ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯝꯄꯦꯟꯁꯦꯁꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯀꯝꯄꯦꯅꯤꯗ ꯀꯝꯄꯦꯟꯁꯦꯁꯟ ꯇꯧꯔꯛꯑꯅꯦꯕ ꯀꯝꯄꯦꯅꯤꯒ ꯄꯔꯁꯟ ꯑꯃꯒ ꯐꯨꯗꯠꯅꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯑꯟꯐꯦꯌꯔ ꯑꯣꯏꯔꯦꯕ ꯑꯟꯐꯦꯌꯔ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯥꯟꯅꯗ꯭ꯔꯦꯕ ꯑꯅꯤꯗꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯦꯜꯐꯦꯌꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯍꯥꯏꯗꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 38ꯀꯤ ꯃꯇꯨꯡ ꯏꯟꯅ DPSPꯒꯤ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯁꯦ ꯍꯣꯏ ꯁꯤꯗꯩꯁꯤꯗ ꯄꯔꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯂꯥꯟꯕ ꯃꯥꯅ ꯇꯧꯋꯤ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯥꯅ ꯚꯣꯂꯨꯟꯇꯔꯤ ꯇꯧꯈꯤ ꯅꯠꯇ꯭ꯔꯒ ꯚꯣꯂꯨꯟꯇꯔꯤ ꯑꯩ ꯀꯩꯅꯣꯁꯦ ꯂꯧꯈꯤꯕꯅꯤ ꯚꯦꯛꯁꯤꯟꯁꯦ ꯂꯧꯈꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯚꯣꯂꯨꯟꯇꯔꯤ ꯂꯧꯗꯕꯅꯤ ꯀꯔꯤꯕ ꯑꯗꯨꯗꯩꯗ ꯅꯣ ꯐꯣꯜꯠ ꯌꯦꯡꯉꯨꯔꯅꯨ ꯍꯥꯏꯕꯀꯣ ꯐꯣꯜꯠ ꯑꯗꯨꯗ ꯊꯤꯔꯨꯔꯅꯨ ꯍꯥꯏꯕ ꯍꯥꯏꯗꯤ ꯄꯔꯁꯟꯗꯨꯅ ꯚꯣꯂꯨꯟꯇꯔꯤ ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯔꯥ ꯚꯦꯛꯁꯤꯟꯁꯦ ꯃꯥꯅ ꯀꯥꯞꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯝꯄꯦꯟꯁꯦꯁꯟ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯗꯕꯅꯤ ꯁꯤꯅꯤ ꯍꯥꯏꯁꯦ ꯅꯣ ꯐꯣꯜ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯍꯥꯏꯁꯦ ꯑꯗꯨꯗꯨꯅꯅꯤꯀꯣ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯃꯥꯅ ꯑꯦꯗꯚꯥꯏꯁ ꯇꯧꯔꯤꯅꯤꯀꯣ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 38 ꯀꯣ ꯃꯥ ꯍꯥꯏꯁꯦ ꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯑꯥꯔꯇꯤꯀꯜ ꯅꯝꯕर 38 ꯋꯦꯜꯐꯤꯌꯔ ꯁ꯭ꯇꯦꯠ ꯀꯣ ꯋꯦꯜꯐꯤꯌꯔ ꯁ꯭ꯇꯦꯠ DPSP ꯅꯤꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯄꯔꯁꯣꯅꯦꯜ ꯍꯥꯏꯗꯤ ꯚꯣꯂꯨꯟꯇꯔꯤ ꯆꯨꯁ ꯇꯧꯕꯁꯤꯅ ꯑꯥꯔꯇꯤꯀꯜ ꯅꯝꯕर 21 ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯃꯥꯅ ꯁꯤꯗ ꯔꯥꯏ ꯇꯥꯔꯛꯏꯁꯦ
ꯁꯤꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯦ ꯂꯥꯏꯛ ꯖꯥꯀꯣ ꯄꯨꯂꯦꯜ ꯀꯦꯁ ꯀꯥꯏꯅꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯀꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯄꯩꯈꯥꯒꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯌꯥꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯣ ꯐꯣꯜ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯣ ꯑꯗꯨꯗꯨꯃ ꯈꯪꯕ ꯌꯥꯏꯀꯣ ꯄꯩꯈꯥꯒꯤ ꯑꯣꯏꯅ ꯅꯦꯛꯁꯇ ꯗ ꯐꯦꯠ ꯑꯣꯐ ꯑꯦ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁ ꯁꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯨ ꯈꯛꯇꯪ ꯈꯪꯉꯒ ꯂꯣꯏꯔꯦ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯁꯦꯟꯁꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯍꯥꯏꯐꯦꯠ ꯑꯥꯏꯗꯤꯌꯥ ꯑꯃ ꯍꯥꯏꯐꯦꯠ ꯂꯩꯈ꯭ꯔ ꯂꯣꯏꯔꯦ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯖꯣꯟ ꯋꯤꯂꯤꯌꯝꯁꯟꯅ ꯄꯨꯊꯣꯛꯈꯤꯕꯅꯤꯀꯣ ꯀꯣꯔ ꯃꯥꯅ ꯄꯨꯊꯣꯛꯏꯕ ꯐꯤꯂꯣꯁꯣꯐꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯂꯤꯕꯔꯦꯂꯥꯏꯁ ꯇꯧꯕ ꯒꯣꯚꯔꯟꯃꯦꯟꯗꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯁꯦ ꯂꯤꯕꯔꯦꯂꯥꯏꯁ ꯇꯧꯕ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯇꯧꯕ ꯀꯣ ꯀꯝꯄꯦꯅꯤ ꯑꯌꯥꯝꯕꯁꯦ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯇꯧꯊꯣꯛꯄ ꯑꯗꯨꯒ ꯗꯤꯔꯤꯒꯨꯂꯦꯠ ꯇꯧꯕ ꯗꯤꯔꯤꯒꯨꯂꯦꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯦꯁꯟ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯔꯀꯥꯔꯅ ꯔꯤꯒꯨꯂꯦꯁꯟ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯔꯀꯥꯔꯅ ꯄ꯭ꯔꯣꯞ ꯄ꯭ꯔꯣꯞ ꯂꯥꯛꯁꯜꯂꯒ ꯊꯝꯗꯕ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ 2008ꯇ ꯒ꯭ꯂꯣꯕꯦꯜ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯈꯤꯗꯅ ꯑꯆꯧꯕ ꯑꯃ ꯑꯗꯨꯗꯒꯤ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁꯁꯦ ꯂꯥꯛꯈꯤꯕꯅꯦꯕ ꯖꯣꯟ ꯋꯤꯂꯤꯌꯝꯁꯟꯅ ꯄꯨꯊꯣꯛꯈꯤꯕꯅꯦꯕ ꯂꯤꯕꯔꯦꯂꯥꯏꯁ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯗꯤꯔꯤꯒꯨꯂꯦꯠ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯃꯥꯟꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯂꯩꯈ꯭ꯔꯦ ꯀꯣ ꯖꯣꯟ ꯋꯤꯂꯤꯌꯝꯁꯟ ꯂꯤꯕꯔꯦꯂꯥꯏꯁ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯗꯤꯔꯤꯒꯨꯂꯦꯠ ꯁꯤꯁꯤꯃ ꯈꯪꯍꯧꯔꯣꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯃ ꯈꯪꯍꯧꯔꯣ ꯍꯥꯏꯕꯗꯤ ꯃꯃꯤꯡꯁꯤꯒ ꯋꯤꯂꯤꯌꯝꯁꯟ ꯖꯣꯟ ꯋꯤꯂꯤꯌꯝꯁꯟ ꯀꯣ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯗꯦ ꯍꯥꯏꯔꯤꯅꯤꯀꯣ ꯁꯤꯒꯤ ꯁꯥꯁꯤ ꯊꯥꯔꯣꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯥꯔꯇꯤꯀꯜꯁꯤꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯗꯦ ꯑꯗꯒꯤ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯄꯥꯟꯕ ꯌꯥꯗꯦꯕ ꯍꯣꯏ ꯑꯃꯦꯔꯤꯀꯥꯗ ꯄꯥꯟꯕꯗꯤ ꯌꯥꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯄꯥꯟꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯂꯥꯏꯛ ꯌꯨꯀꯦꯗ ꯄꯥꯟꯕ ꯌꯥꯗꯦ ꯀꯣ ꯑꯗꯒꯤ ꯆꯥꯏꯅꯥ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯇꯥꯏꯋꯥꯟ ꯁꯤꯡꯒꯥꯄꯨꯔ ꯃꯥꯅ ꯄꯜꯂꯝꯃꯤꯀꯣ ꯃꯁꯤꯁꯦ ꯄꯥꯟꯕ ꯌꯥꯗꯦꯕ ꯑꯗꯣ ꯆꯥꯏꯅꯥꯗ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯕꯩꯖꯤꯡ ꯀꯟꯁꯦꯟꯁꯁ ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯕꯩꯖꯤꯡ ꯄꯨꯔꯥ ꯎꯜꯇꯥꯅꯤꯀꯣ ꯕꯩꯖꯤꯡꯗ ꯄꯥꯜꯂꯤꯕ ꯀꯟꯁꯦꯟꯁꯁꯁꯤꯅ ꯕꯩꯖꯤꯡ ꯀꯟꯁꯦꯟꯁꯁ ꯀꯣ ꯕꯩꯖꯤꯡ ꯀꯟꯁꯦꯟꯁꯁꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗꯗꯤ ꯁ꯭ꯇꯦꯠꯅ ꯂꯤꯗ ꯇꯧꯕ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯁꯦꯀꯣ ꯑꯗꯒꯤ ꯗꯤꯔꯤꯒꯨꯂꯦꯠ ꯍꯥꯏꯗꯅꯀꯣ ꯃꯣꯏꯗꯤ ꯔꯤꯒꯨꯂꯦꯠ ꯇꯧꯕ ꯍꯦꯚꯤ ꯒꯣꯚꯔꯟꯃꯦꯟ ꯏꯟꯇꯔꯚꯦꯟꯁꯟ ꯀꯣ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯑꯣꯊꯣꯔꯤꯇꯔꯤꯌꯟ ꯀꯦꯄꯤꯇꯦꯂꯤꯖꯝ ꯀꯣ ꯁꯤꯁꯤꯡꯁꯦ ꯄꯨꯔꯥ ꯎꯜꯇꯥꯅꯦꯕ ꯀꯅꯥꯒ ꯉꯁꯥꯏꯒꯤ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁꯀ ꯕꯩꯖꯤꯡ ꯀꯟꯁꯦꯟꯁꯁꯅ ꯄꯨꯔꯥ ꯎꯜꯇꯥꯅꯦꯕ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯗꯗꯤ ꯆꯠꯅꯔꯤꯕꯁꯦ ꯃꯥꯒꯤ ꯏꯀꯣꯅꯣꯃꯤꯛ ꯒ꯭ꯔꯣꯠꯁꯦ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯁꯦꯟꯁꯁ ꯃꯌꯥꯝ ꯑꯃ ꯌꯥꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯍꯥꯏꯗꯣꯏꯁꯦ ꯁꯣ ꯕꯩꯖꯤꯡ ꯀꯟꯁꯦꯟꯁꯁ ꯈꯪꯉꯅꯤꯀꯣ ꯁꯤꯅ ꯆꯥꯏꯅꯤꯁ ꯃꯣꯗꯦꯜꯅꯤ ꯋꯥꯁꯤꯡꯇꯟ ꯀꯟꯁꯦꯟꯁꯁꯁꯤꯅ ꯒꯤ ꯃꯣꯗꯦꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯅꯦꯛꯁꯇ ꯏꯟꯗꯤꯌꯥ ꯀꯅꯥꯗꯥ ꯇꯔꯟ ꯑꯦꯔꯥꯎꯟ ꯏꯁ ꯑꯕꯥꯎꯠ ꯗꯦꯂꯤꯚꯔꯦꯕꯜꯁ ꯀꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒ ꯀꯅꯥꯗꯥꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯣ ꯑꯩꯈꯣꯏꯒꯤ ꯁꯤꯄꯥ ꯁꯥꯏꯟ ꯇꯧꯅꯈꯤꯗꯅꯀꯣ ꯁꯤꯄꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯔꯥꯅꯤꯌꯝ ꯗꯤꯜ ꯁꯥꯏꯟ ꯇꯧꯅꯈꯤꯗꯅ ꯍꯟꯗꯛꯇ ꯀꯣ ꯌꯨꯔꯥꯅꯤꯌꯝ ꯗꯤꯜ ꯁꯥꯏꯟ ꯇꯧꯅꯈꯤ ꯑꯗꯒꯤ ꯗꯤꯐꯦꯟꯁꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯅꯕꯒꯤ ꯗꯤꯜ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯏꯟ ꯇꯧꯅꯈꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯗꯥꯒ ꯀꯣ ꯏꯟꯗꯤꯌꯥꯒ ꯍꯟꯗꯛꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯀꯅꯥꯗꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯀꯥꯟꯗꯀꯣ ꯑꯗꯨꯗꯨꯅ ꯀꯔꯤꯅꯣ ꯃꯦꯟ ꯑꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣই ꯅꯩꯅꯔꯒ ꯂꯥꯛꯑꯕꯅꯦꯕꯀꯣ ꯑꯗꯨ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯀꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯊꯣꯛꯀꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯃꯥ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯀꯅꯥꯗꯥꯒ ꯀꯩꯅꯣꯒꯁꯦ ꯏꯟꯗꯤꯌꯥꯒꯁꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝ ꯐꯠꯇꯦꯕꯀꯣ
ꯈꯥꯂꯤꯁꯇꯥꯅꯤꯒꯤ ꯏꯁꯨ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯊꯣꯛꯀꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯄꯥ ꯌꯨꯔꯥꯅꯤꯌꯝ ꯗꯤꯐꯦꯟꯁꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯔꯤꯕꯅꯣ ꯁꯤꯅꯦꯕꯀꯣ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯔꯤꯕꯅꯣ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨꯅꯦꯕ ꯃꯥꯅ ꯁꯤꯗꯩꯗ ꯍꯪꯉꯤꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯀꯔꯤꯗ ꯗꯤꯄꯦꯟ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯨ ꯑꯦꯁ ꯒꯤ ꯐꯦꯛꯇꯔ ꯌꯥꯝ ꯆꯥꯎꯋꯦꯕ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯐꯦꯛꯇꯔ ꯌꯥꯝ ꯆꯥꯎꯋꯦ ꯌꯨ ꯑꯦꯁ ꯑꯦꯅ ꯃꯁꯤꯁꯦ ꯑꯦꯅꯤ ꯇꯥꯏꯝ ꯊꯤꯡꯖꯤꯜꯂꯛꯄ ꯌꯥꯏꯑꯕ ꯀꯣ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯌꯨ ꯑꯦꯁ ꯑꯦꯒ ꯄꯨꯂꯞ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯛ ꯁꯤꯂꯤꯀꯥꯟ ꯑꯃ ꯂꯩꯇ꯭ꯔꯣ ꯄꯥꯛ ꯁꯤꯂꯤꯀꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯟꯗꯤꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯄꯥꯛ ꯁꯤꯂꯤꯀꯥ ꯄꯥꯛ ꯁꯤꯂꯤꯀꯥꯁꯦ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯧꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯥꯗ ꯗꯤꯄꯦꯟ ꯇꯧꯗꯅꯕ ꯆꯥꯏꯅꯥꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯁꯤꯗ ꯗꯤꯄꯦꯟ ꯇꯧꯗꯅꯕ ꯇ꯭ꯔꯦꯠꯁꯦ ꯗꯥꯏꯚꯔꯁ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯦꯟꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯂꯤꯃꯦꯟ ꯑꯩꯈꯣꯏꯒꯤ ꯌꯨꯔꯥꯅꯤꯌꯝꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯊꯣꯔꯤꯌꯝ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯆꯥꯏꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯗꯅꯀꯣ ꯏꯁꯦꯟꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯁꯤꯡꯁꯦ ꯑꯁꯤꯒꯨꯝꯕ ꯏꯁꯦꯟꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯕꯁꯦ ꯂꯩꯍꯟꯗꯅꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯒꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯇ꯭ꯔꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯈꯤꯕꯗꯣ ꯄꯥꯛ ꯁꯤꯂꯤꯀꯥꯗꯣ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯁꯨ ꯀꯔꯤ ꯀꯅꯥꯗꯥꯁꯨ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯌꯨ ꯑꯦꯁ ꯑꯦꯗꯗꯤ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯌꯨ ꯑꯦꯁ ꯑꯦꯗ ꯏꯟꯗꯤꯌꯥ ꯀꯅꯥꯗꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯌꯨ ꯑꯦꯁ ꯑꯦꯗ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯀꯣ ꯑꯗꯨꯗꯨꯅꯤ ꯃꯥꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯏꯁꯦ ꯏꯟꯗꯤꯌా ꯀꯅꯥꯗꯥ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯀꯌꯥꯝ ꯀꯨꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯀꯣ ꯃꯥꯅ ꯀꯣꯏꯁꯟ ꯍꯪꯉꯤꯁꯦ ꯅꯦꯛꯁꯇ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯖꯁ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯀꯅꯥꯗꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯔꯤꯁꯦ ꯑꯥꯔꯇꯤꯀꯜꯁꯦ ꯄꯥꯔꯒ ꯔꯤꯚꯤꯖꯟꯒꯤ ꯇꯥꯏꯞꯇ ꯄꯥꯔꯒꯀꯣ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯔꯤꯃꯨꯚꯦꯜ ꯑꯣꯐ ꯀꯩꯅꯣꯒꯤ ꯑꯃ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯔꯤꯃꯨꯚꯦꯜ ꯑꯣꯐ ꯗ ꯁ꯭ꯄꯤꯀꯔ ꯇꯧꯈ꯭ꯔꯦꯀꯣ ꯁꯤꯁꯤꯅ ꯔꯤꯃꯨꯚꯦꯜ ꯑꯣꯐ ꯗ CEC ꯀꯣ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯀꯣ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔꯁꯦ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ 193 ꯃꯦꯝꯕꯔꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯁꯤ ꯃꯔꯨ ꯑꯣꯏꯅ SIR-ꯗꯨꯒꯤꯗꯒꯤꯅꯤꯀꯣ SIR ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯒꯅꯦꯁ ꯀꯨꯃꯥꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯨꯅ ꯒ꯭ꯌꯥꯅꯦꯁ ꯀꯨꯃꯥꯔ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ CECꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯀꯔꯤ ꯀꯔꯥ ꯇꯧꯏ ꯈꯣꯠꯂꯤ ꯃꯥꯅ ꯀꯔꯞꯁꯟ ꯇꯧꯏ ꯈꯣꯠꯂꯤ ꯑꯗꯒꯤ ꯀꯩꯅꯣ ꯔꯨꯂꯤꯡ ꯄꯥꯔꯇꯤꯁꯤꯒ ꯀꯩꯅꯣ ꯇꯧꯅꯩ ꯈꯣꯠꯂꯤ ꯚꯣꯠꯀꯤ ꯃꯇꯥꯡꯁꯤꯗ ꯈꯔ ꯈꯟꯅꯈꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯧꯊꯣꯛꯅꯕ CECꯁꯦ ꯂꯧꯊꯣꯛꯅꯕ ꯇꯧꯔꯛꯄꯅꯤ ꯀꯃꯥꯏꯅ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯀꯔꯝꯕ ꯔꯤꯃꯨꯚꯦꯜ ꯑꯣꯐ CECꯁꯦ आर्टिकल नंबर 324 को 324 से कनो से हाइदी आर्टिकल नंबर 324 की मतुंग इना CEC से लौथोक्तोइनि आर्टिकल 324 326 मरु ओइरिसेको 326 से यूनिवर्सल अदर फ्रेंचाइज आर्टिकल 324 से ECI की पावर ngasai SIR की सु पावर पी की बदो अदु सिजनिको SIR की पावर ECI de पी बदो को अदुदनि अदो 324 से सिगी मतुंग इना 324 5 हाइको 324 5 के मतुंग इना CEC लौथोकपसे CEC लौथोकपसे ताराई ताराई लौथोकपे यादे CEC लौथोकपसे अखोइना सुप्रीम कोर्ट की जजेस लौथोकपगा मानहलेब करीबा सुप्रीम कोर्ट की जजेस लौथोकपगा मानहलेब CEC लौथोकपसे को ताराई ताराई लौथोकपे यादे what about सिदा CEC खतनिको what about election commissioner सिंगी ECs कांगुजिंदी ECs हाइजना CECs की मखादा लेबा कांदुनी CEC से खतनिको CEC जिदी अदुम लौथोकपे याब कनाना अखोइगी CEC सिना अदुम लौथोकपे याब CEC सिना करिगुम्बा अखोइगी गवर्नमेंट ना रिकमेंड तौरक तारगदी अखोइगी CEC सिना अदुम लौथोकपे याब EC से मानदेको अनिसे हाइबदी चिफ इलेक्शन कमिश्नर जिगा इलेक्शन कमिश्नर जिगा लौथोकपगी पाम्बैसे CEC लौथोकपगी सुप्रीम कोर्ट की जजेस को सुप्रीम कोर्ट की जजेस लौथोकपगा मानहलेबको अदुगा ECs लौथोकपगी सुप्रीम कोर्ट की जजेस याउद्रसु यारे जस्ट अखोइगी CEC जिना यारगा लोइग्रेबको अदो मासे सुप्रीम कोर्ट की जज लौथोकपगा मानै हाइ तारगदी
ꯃꯥꯒꯤ ꯀꯩꯅꯣ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨꯁꯨ ꯃꯥꯟꯅꯔꯝꯃꯅꯤ ꯂꯥꯏꯛ ꯀꯔꯤꯒꯨꯝꯕ ꯃꯥꯁꯦ ꯃꯤꯁꯕꯤꯍꯦꯚꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯕ ꯅꯠꯇ꯭ꯔ ꯍꯥꯏꯔꯒꯅ incapacity ꯑꯣꯏꯔꯕ ꯀꯣ incapacity ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯑꯅꯤꯁꯦ ꯈꯛꯇꯅꯤꯀꯣ proven misbehavior incapacity ꯁꯨꯄ꯭रीꯝ ꯀꯣꯔꯠꯀꯤ ꯖꯁ ꯂꯧꯊꯣꯛꯄꯗꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯂꯣꯛ ꯁꯚꯥꯗꯅ ꯑꯥꯏꯗꯔ ꯂꯣꯛ ꯁꯚꯥꯗꯅ 100 ꯃꯦꯝꯕꯔꯁꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯄꯀꯣ ꯅꯠꯇ꯭ꯔꯒꯅ ꯔꯥꯖ꯭ꯌ ꯁꯚꯥꯗꯅ 50 ꯃꯦꯝꯕꯔꯁꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯑꯅꯤ ꯀꯣ ꯑꯗꯨꯗꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯑꯦꯗꯃꯤꯠ ꯇꯧꯔꯅꯤ ꯀꯣ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣꯅ ꯁꯤꯒꯤꯗ ꯁ꯭ꯄꯤꯀꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟꯅ ꯀꯩꯗꯧꯕ ꯃꯁꯤꯗꯩꯁꯤꯗ ꯃꯉꯣꯟꯗ ꯐꯨꯜ ꯔꯥꯏꯠ ꯂꯩꯀꯣ ꯃꯣꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯥꯔꯛꯏꯕ ꯃꯣꯏꯅ ꯅꯣꯇꯤꯁ ꯇꯧꯔꯛꯏꯕ ꯃꯣꯏꯅ ꯅꯣꯇꯤꯁ ꯊꯥꯒꯠꯂꯛꯏꯁꯦ ꯑꯩ ꯌꯥꯅꯤ ꯌꯥꯒꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯣꯀꯦ ꯇꯥꯔꯦ ꯌꯥꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯗ ꯊꯥꯗꯈ꯭ꯔꯅꯤꯕꯀꯣ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯁꯦ ꯁꯤꯁꯤꯅ ꯌꯦꯡꯁꯤꯜꯂꯅꯤ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯃꯤꯁꯕꯤꯍꯦꯚꯤꯌꯔ incapacity ꯂꯩꯕ꯭ꯔꯥ ꯃꯤꯁꯕꯤꯍꯦꯚꯤꯌꯔ ꯂꯩꯕ꯭ꯔꯥꯁꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯁꯦ ꯀꯅꯥ ꯌꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯁꯨꯄ꯭रीम ꯀꯣꯔꯠꯀꯤ ꯖꯁꯦꯁ ꯑꯃ ꯌꯥꯎꯒꯅꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯗ ꯍꯥꯏ ꯀꯣꯔꯠ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯗꯤꯁꯇꯤꯡꯒ꯭ꯋꯤꯁ ꯖꯨꯔꯤꯁ ꯑꯃꯁꯨ ꯌꯥꯎꯒꯅꯤ ꯗꯤꯁꯇꯤꯡꯒ꯭ꯋꯤꯁ ꯖꯨꯔꯤꯁ ꯑꯃꯁꯨ ꯌꯥꯎꯒꯅꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯁꯤꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔ ꯃꯇꯨꯡꯗ ꯁꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯉꯁꯥꯏꯒꯤ ꯁꯨꯄ꯭रीम ꯀꯣꯔꯠꯀꯤ ꯖꯁ ꯂꯧꯊꯣꯛꯄꯗꯨꯒ ꯑꯗꯨꯗꯨꯒ ꯃꯁꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯁꯤꯅ ꯃꯅꯥ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯚꯣꯇꯤꯡ ꯇꯧꯔꯅꯤ ꯀꯣ ꯑꯗ ꯚꯣꯇꯤꯡꯁꯦ ꯀꯩꯅꯣ ꯁ꯭ꯄꯤꯁꯦꯜ ꯃꯦꯖꯣꯔꯤꯇꯤꯅꯤꯀꯣ ꯁ꯭ꯄꯤꯁꯦꯜ ꯃꯦꯖꯣꯔꯤꯇꯤ ꯏꯟ ꯏꯁ ꯍꯥꯎꯁ ꯍꯥꯏꯗꯤ ꯍꯥꯎꯁ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯃꯦꯖꯣꯔꯤꯇꯤ ꯀꯣ ꯍꯥꯏꯗꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯐ ꯗ ꯇꯣꯇꯦꯜ ꯚꯣꯠ total membership of the house ꯑꯃꯁꯨ ꯂꯩꯔꯅꯤ special majority in each house ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ 2/3 ꯀꯔꯤ 2/3 ꯀꯣ present and voting ꯗꯨꯅꯦꯕ 2/3 present and voting ꯀꯣ ꯑꯗꯨꯗꯒꯤ ꯃꯁꯤ ꯚꯣꯠꯁꯦ ꯄꯥꯁ ꯇꯧꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯤꯁꯦ ꯂꯧꯊꯣꯛꯑꯦ ꯍꯥꯏꯅ ꯀꯣ ꯁꯤꯁꯦ ꯂꯧꯊꯣꯛꯑꯦꯅ ꯂꯧꯊꯣꯛꯈ꯭ꯔꯅꯦꯕ ꯀꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯐꯧꯒꯤ ꯁ꯭ꯇꯦꯖꯇꯤ ꯌꯧꯔꯦꯀꯣ 100 ꯍꯧꯖꯤꯛ ꯉꯔꯥꯡ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯃꯦꯝꯕꯔ 100ꯇꯤ ꯑꯗꯨꯝ ꯍꯦꯜꯂꯦ ꯃꯣꯏꯅ ꯍꯥꯏꯗꯤ 130 ꯀꯌꯥꯅꯣꯃ ꯑꯣꯏꯕꯅꯤ ꯑꯗꯨꯒ 50 ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔꯗꯨꯅ 63ꯔ ꯀꯌꯥꯅꯣꯝ ꯑꯣꯏꯈꯤꯕꯅꯤꯀꯣ ꯃꯣꯏ ꯍꯦꯜꯂꯒ ꯑꯗꯨꯝ ꯄꯤꯔꯛꯑꯦꯕ ꯑꯗꯣ ꯁ꯭ꯄꯤꯀꯔ ꯆꯤꯌꯔꯃꯦꯟꯅ ꯌꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯤꯀꯣ ꯑꯗꯨꯅꯤ ꯁꯤ ꯂꯧꯊꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯄꯔꯤꯈꯥꯗ ꯑꯦꯅꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯤꯒ ꯃꯔꯤ ꯍꯥꯏꯐꯦꯠ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒ ꯃꯔꯤ ꯍꯥꯏꯐꯦꯠ ꯂꯩꯅꯕ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯍꯥꯏꯇꯥꯔꯦ ꯀꯔꯦꯟ ꯑꯦꯐꯤꯌꯔ ꯄꯔꯤꯈꯥꯗ ꯍꯪꯉꯛꯄ ꯌꯥꯕꯁꯦ ꯍꯥꯏꯐꯦꯠ ꯄꯔꯤꯈꯥꯒꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡꯉꯝꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯄ꯭ꯔꯣꯁꯦꯁꯁꯦ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯕ ꯑꯦꯄꯣꯏꯟꯃꯦꯟ ꯄ꯭ꯔꯣꯁꯦꯁꯁꯦ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯕ ꯑꯦꯄꯣꯏꯟꯃꯦꯟ ꯄ꯭ꯔꯣꯁꯦꯁ ꯀꯅꯥꯒꯤ ꯀꯣ ꯍꯥꯏꯗꯤ CECꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯃꯥꯡꯗ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯕ ꯀꯔꯝꯕ ꯑꯦꯛ ꯄꯥꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯑꯃ ꯂꯩꯒꯦꯀꯣ ꯁꯨꯄ꯭रीम कोर्ट जजमेंट एंड सब्सिक्वेंट एक अमा लेगी अखोइगी appointment of करी कनोम हाइबनी अदु कावरे appointment अदि हौबनीको appointment of CECs and ECs हाइब्रा कनोम हाइबनी अदु appointment act तुगी मतुक इन्ना कदौगे हारा कांदा selection committee से हानदी कदौगे हारा कांदा selection committee से हानदी खोइगी कनो से यारमबनेबा चीफ जस्टिस ऑफ इंडिया से यारमबनेबा हुजिक्ति यावगिद्रेबा को CEC से अपॉइंट तौबदति कनो इंक्वायरी कमिटी दे यावरी को चीफ जस्टिस ऑफ इंडिया से यावरीबा चीफ जस्टिस ऑफ द हाई कोर्ट सुप्रीम कोर्ट की जज यावरीबा को सिलेक्शन कमिटी दे यावदे सिलेक्शन कमिटी दे प्राइम मिनिस्टर ने यूनियन की कैबिनेट मिनिस्टर अमने को अदुगा लीडर ऑफ ऑपोजिशन अमने अदुसु लोक सभा की को राज्य सभा की नते को सिसे लोक सभा की लीडर ऑफ ऑपोजिशन को अदो प्राइम मिनिस्टर ने
यूनियन कैबिनेट मिनिस्टर ने लोक सभा की लीडर ऑफ अपोजिशन ने मोई अहुम से तौरगा अपॉइंट तौदोइनेबा अदुगा लौथोकपगी इंक्वायरी कमिटी दना कना कना याउदीबा सुप्रीम कोर्ट की जज ने चीफ जस्टिस ऑफ द हाई कोर्ट ने स्पेशल जूरीस हमने को सिदादी गवर्नमेंट की मिहुत अमु याउद्रे को अदुगा सिदना गवर्नमेंट की मिहुत सिदा अयाम ओय चेंज तौग्रीसे कइनो यूनियन कैबिनेट मिनिस्टर से ngसाइगी यूनियन कैबिनेट मिनिस्टर को सिसे हापसलकपनेबा कनागी महुत्ता चीफ जस्टिस ऑफ इंडिया ना हाना ओइरंबनी अदु यूनियन कैबिनेट ना चेंज तौग्रे को अदुदुनी को नेक्स्ट अदि सिसिना सीईसी लौथोकपैनी को चप माने को सिसे कनो सुप्रीम कोर्ट की जज लौथोकपा जु चप माने को सिसिना पार्लियामेंट्री पैनल 6 कमिटी ऑन अर्बन इंफ्रास्ट्रक्चर साबगिसे हुजिक से अर्बन इंफ्रास्ट्रक्चर की पैसाबदि याम थादेबु पैसा से ngara nahan पैखा कनो दसु खबर दसु यावगिबदो almost 40% मुकतंग पैसा दु सिजने पैसा अर्बन डेवलपमेंट की थादगिबा अर्बन की इंफ्रास्ट्रक्चर की थादगिबा पैसा सिंगसे पांग सिजने दबदो अदुदुना कइदोगे हारकांदा अर्बन इंफ्रास्ट्रक्चर की डेवलपमेंट की प्रोसेस से हमने तपतना लेबदो अदुदुगी मक्ता कमिटी सेमजी सिनेबको कमिटी आइसे पार्लियामेंट्री पैनल जिना कमिटी सेमसी कमिटी डिमांड तौरेको मोइना कमिटी सेमसी करिगिनो इंफ्रास्ट्रक्चर सेमनबगिदमक्ता कमिटी सेम तारगदी हेना थबक्तजु थुगलअनी पैसाजु हेना सिजनरअनी अदुदुनिको कमिटी से करम करम कमिटी नो हाई तारगदी मरुओइना इंफ्रास्ट्रक्चर की कमिटी फाइनेंसिंग की कमिटी को इंफ्रास्ट्रक्चर की अदगी फाइनेंसिंग की गवर्नेंस की को कैपेसिटी बिल्डिंग की अदुगी सासेना कनो तौबनी आई याम सिदगी अकोइना पैखागी दमक्ता खंगबा याबा खरा खतंग इरमगे को याम कुइना चंगनगुगे को अदुदा अखोइगी पैखागी ओइनादी अकोइना खंगबा याबसे अखोइगी सिटी की प्लानिंग की गिदमक्ता अखोइगी करी करी मिशन करी करी लेगे सिटी प्लानिंग की माने से मेंशन तौरम खरा हाइरके को लाइक अखोइगी अमृत अमृतसिना अखोइगी सिवरेज वाटर अखोइगी इसिंग फंगनबगिदमक्ता अदुगा सीवेज की मतंग सिवरेज के जुसको अदुना अमृत 2.0 को SBMU 2.0 अर्बन वेस्ट एंड सैनिटेशन गिनी को वेस्ट सैनिटेशन गिनी को अदगी युम कई साबगे हाउसिंग की PM सिसु हाउसिंग गिनी अर्बन PMAY अर्बन 2.0 हाउसिंग की अदगी अतोपा खरसु लेरिको PM E-bus सेवा अदगी मेट्रो की सु लेरी मेट्रो रेल प्रोजेक्ट ngaranan RTCZ कनो की प्रोजेक्ट मैम हम लेगिदनको RTSS के अदुदुनी अदो सिगी मिशन मैम सिंगसे थबक फजना तौरक्तबदगी हुजिकसे पार्लियामेंट्री पैनल ना कमिटी में सेमनबगी हरे इदुनी को अदुदुनी मिशन सिंगसे खंगजलोको पैखागी ओइनादी नेक्स्ट India route for benefit system at pandemic agreement to pandemic agreement to kaise kaino adu katang khanga yai ko adum India se one of the member oiribni ko sigi pandemic kaino sida adi pandemic agreement talk sida ko maro aina pandemic agreement to kaise kaino adu do hana amta haisarake ko adu duka pandemic agreement to kaise मरो अइना पेंडेमिक एग्रीमेंट तो हाइसे अखोइगी कनोदा हंतक कोविड-19 तौगिबदो अदुदैदा अखोइगी मरो अइना दी डेवलपिंग कंट्री का को कनोगे पेंडेमिक एग्रीमेंट तो से को मरो अइना कोविड-19 दुदगी साइन तौनगिबनी को सिसे कोविड-19 दुदगी साइन तौनगिबनी मसी से कइदोगे हारा कांदा अखोइगी World Health Assembly na 2025 ta sign tawnagiबनी ko pandemic agreement talk se maro aina masi se kaino har kanda pathogen
materials duga genetic sequence data sigi matandani pathogen materials haidena kano genetic sequence data hairisingse kado gara kanda pathogen material haisina khoi gi ngasai gi kano done ba khoi gi covid-19 da covid-19 na haliba virus to adu done ba genetic sequence data haisina kaino ha kana covid-19 gi material se covid-19 ki virus se koina digital data da onthok pai tar kamaina onthoktiba digital data da onthok pai sida kaino magi DNA ki structure se koigi digital data da onthok taragadi anywhere akoina data se sijinabada pithok pisin tawbada yadoine habidi vaccine do puthok pusin tawnabado ani pithok pisin tawnabado yamna waidana ko aduduna genetical sequence data da onthok tine digital data da onthok kanda pithok pisin tawnadoine ba si se ayamada akoi laina yamna ganba country haitare ko sum okay developing countries da ayamba ꯍꯥꯏꯗꯤ ꯃꯁꯤꯁꯦ developing country like India ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ developing country ꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯑꯦꯕ ꯁꯤꯁꯦ ꯍꯥꯏꯕꯗꯤ ꯂꯥꯏꯅꯥꯒꯨꯝꯕꯁꯦ ꯃꯣꯏꯗꯒꯤ ꯍꯥꯟꯅ ꯍꯧꯔꯛꯏꯗꯅꯀꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯄꯨꯊꯣꯛꯄꯁꯦ ꯑꯗꯨꯗꯨꯒ ꯁꯤꯁꯦ develop countryꯗ ꯄꯤꯗꯣꯏꯅꯦꯕ develop country ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯝꯅ ꯂꯩꯔꯕ countryꯁꯤꯡꯗ ꯄꯤꯗꯣꯏꯅꯦꯕ develop countryꯁꯤꯡꯁꯤꯅ vaccine ꯁꯥꯔꯛꯇꯣꯏꯅꯦꯕ vaccine developing countries ꯑꯃꯨꯛ ꯄꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ pandemic agreement talks ꯑꯗꯨꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇꯦꯟꯠꯀꯤ ꯔꯥꯏꯠ ꯄꯦꯇꯦꯟꯠꯀꯤ ꯑꯃ ꯂꯩꯔꯛꯑꯦ ꯄꯦꯇꯦꯟꯠꯀꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ developing countryꯅ ꯍꯥꯏꯁꯤꯅ ꯁꯤꯒꯤ ꯚꯦꯛꯁꯤꯟꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯥꯔꯃꯥꯁꯤ ꯀꯔꯤ ꯀꯔꯥꯗ ꯁꯤꯖꯤꯟꯅꯔꯨꯕ ꯁꯥꯔꯨꯕ ꯃꯇꯝꯗ ꯅꯣꯏ ꯄꯦꯇꯦꯟꯠꯀꯤ ꯁꯨ ꯇꯧꯁꯜꯂꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯨ ꯇꯧꯁꯜꯂꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ pathogenic material or genetic sequence dataꯁꯦ ꯑꯩꯈꯣꯏꯅ ꯄꯤꯕ ꯇꯥꯔꯒꯗꯤ ꯅꯣꯏ ꯁꯨꯁꯨ ꯇꯧꯔꯛꯀꯅꯨ ꯁꯤꯅꯦꯕ ꯇꯧꯗꯅꯕꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯅꯁꯤ ꯁꯤꯅꯦꯕ ꯍꯥꯏꯁꯦꯀꯣ ꯀꯌꯥꯝ ꯌꯥꯝ ꯇꯧꯔꯛꯇꯣꯏꯅꯣ ꯄꯩꯁꯥ ꯀꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯔꯤꯁꯔꯁ ꯇꯧꯕꯗ ꯑꯗꯨꯗꯣ ꯄꯨꯊꯣꯛꯅꯔꯁꯤ ꯑꯗꯨꯗꯨꯒꯤ ꯄꯦꯟꯗꯦꯃꯤꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯣꯛꯁꯦ ꯇꯧꯅꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯁꯤꯁꯦ ꯑꯦꯒ꯭ꯔꯤꯃꯦꯟꯅꯤꯀꯣ ꯍꯥꯏꯗꯤ ꯌꯥꯅꯕ ꯑꯃꯅꯤꯀꯣ ꯏꯟꯗꯤꯌꯥ root for benefit system haise kaino benefit system haibadi ngasai India pamise kaino haragadi ngasai gi sizineba haibadi benefit system se ngasai gi akoina sije pi taragadi akoi gi develop countries se pi taragadi noi gi vaccine gi magi kaino se patent se lokthuo akoina sungningba matamda dum sungba yanabagi damakta haibani ko data do akoina pi taragadi noina vaccine do sungakpa matamda vaccine do akoina irai laina sijina yaba ado akoina vaccine do irai laina puthokpa yaba karigumba akoina vaccine do irai laina puthokpa yadragadi noina dum paisa do vaccine puthokpa khudingi law lei taragadi akodi emergency matamda di yaroi sineba aduna benefit system haise ko just na khangdu se kaino paikha gi oina WHA ko haibadi World Health Assembly ko sije sisina pandemic WHO gi pandemic agreement se sign tawunabaniba ko sign tahonbaneba ko aduduga problem do kaino haragadi si problem se mahape means ki oina nijingba yai ko aduga amana sise ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯖ ꯂꯥꯐꯥꯟ ꯍꯥꯏꯅꯀꯣ ꯔꯥꯖ ꯂꯥꯐꯥꯟ ꯍꯥꯏꯕ ꯁꯤꯒꯤ ꯁꯤꯗꯒꯤ LPG ꯀꯦꯔꯤꯌꯔ ꯑꯃ ꯁꯤꯚꯥꯂꯤꯛ ꯍꯥꯏꯅꯀꯣ ꯁꯤꯚꯥꯂꯤꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟꯒꯤ ꯀꯦꯔꯤꯌꯔꯅꯤ LPG ꯄꯨꯔꯛꯄ ꯀꯦꯔꯤꯌꯔ ꯑꯃ ꯁꯤꯁꯦ ꯂꯣꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯊꯣꯛꯂꯛꯑꯦꯕ ꯁꯤ ꯀꯇꯔꯗꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯁ ꯐꯥꯎꯔꯒ ꯊꯣꯛꯂꯛꯑꯦꯕꯀꯣ ꯃꯥꯅ ꯊꯣꯛꯂꯛꯄꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯑꯦꯅꯤ ꯇꯥꯏꯝ ꯏꯔꯥꯟꯒꯤ ꯑꯥꯔꯃꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯦꯅꯤ ꯇꯥꯏꯝ ꯑꯗꯣ ꯑꯦꯅꯤ ꯇꯥꯏꯝ ꯑꯦꯇꯦꯛ ꯇꯧꯔꯛꯇꯕꯤꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯣ ꯍꯥꯏꯕꯗꯨꯅꯤꯀꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯞꯇ ꯌꯥꯎꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯈꯛ ꯂꯩ ꯇꯦꯛꯅꯣꯂꯣꯖꯤꯗꯣ ꯈꯇꯪ ꯈꯪꯉꯒ ꯌꯥꯔꯦꯀꯣ ꯑꯇꯩ ꯋꯥꯔꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦꯕ AIS ꯍꯥꯏꯅꯀꯣ automatic identification system hainako
ꯁꯤꯞꯇ ꯌꯥꯎꯕꯅꯤꯀꯣ ꯁꯤꯁꯦ automatic identification system ꯍꯥꯏꯁꯦ ꯁꯤꯞ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯌꯥꯎꯗꯣꯏꯅꯦ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯃꯨꯗ꯭ꯔꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯁꯦ ꯀꯔꯝꯕ ꯗꯥꯏꯔꯦꯛꯁꯟꯗ ꯆꯠꯂꯤꯅꯣ ꯀꯣ ꯍꯥꯏꯗꯤ ꯀꯔꯥꯏ ꯌꯧꯗꯣꯔꯦ ꯄꯣꯔꯠ ꯀꯔꯝꯕ ꯁꯤꯇꯤ ꯌꯧꯗꯣꯔꯦ ꯁ꯭ꯄꯤꯠ ꯀꯌꯥꯗ ꯆꯠꯂꯤ ꯑꯗꯒꯤ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯁꯤꯞ ꯃꯅꯨꯡꯁꯤꯗ ꯌꯥꯎꯖꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤꯁꯤꯅ ꯇꯥꯛꯇꯣꯏꯅꯦꯕ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯃꯥꯒꯤ ꯗꯥꯏꯔꯦꯛꯁꯟ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯣ ꯈꯣꯠꯂꯤ ꯀꯥꯏꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤꯇꯥꯏꯝ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯑꯦꯅꯤ ꯁꯤꯞ ꯑꯃꯗ ꯃꯁꯤꯁꯦ ꯍꯥꯞꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯊꯣꯛꯇꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯀꯥꯟꯅꯩꯌꯦꯕ ꯁꯤꯁꯦ ꯑꯣꯇꯣꯃꯦꯇꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯁꯤꯁꯇꯦꯝ ꯍꯥꯏꯁꯦ ꯌꯥꯝ ꯀꯥꯟꯅꯩꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯂꯥꯛꯏꯕ ꯁꯤꯞꯁꯦ ꯃꯁꯤꯁꯦ ꯀꯔꯝꯕ ꯀꯅꯥꯒꯤ ꯁꯤꯞꯅꯣ ꯑꯥꯗ ꯎꯔꯤꯁꯦ ꯀꯅꯥꯒꯤ ꯁꯤꯞꯅꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯗꯣꯏꯅꯦꯕ ꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯗꯣꯏꯅꯦꯕ ꯕꯠ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ AIS ꯃꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯚꯥꯂꯤꯛ ꯍꯥꯏꯔꯤꯕ ꯁꯤꯞꯁꯤꯗꯗꯤꯅꯦ ꯃꯨꯊꯠꯂꯒ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯨꯊꯠꯂꯒ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯅꯥꯝꯇꯅ ꯈꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯂꯒ ꯂꯥꯛꯄ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯇꯅ ꯊꯦꯡꯅꯗ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯛꯏꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯛꯏꯅꯤꯀꯣ ꯂꯣꯠꯂꯒ ꯂꯥꯛꯄꯒꯨꯝꯕꯅꯦꯕ ꯄꯨꯔꯥ ꯍꯥꯏꯗꯤ ꯃꯦꯞꯇ ꯃꯥꯡꯉꯒꯅꯦꯕ ꯂꯥꯛꯏꯁꯦ ꯁꯤꯞꯁꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯁꯤꯒꯤ AIS ꯃꯨꯊꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯞꯁꯦ ꯃꯥꯒꯤ ꯗꯥꯏꯔꯦꯛꯁꯟꯒꯥꯁꯦ ꯈꯪꯖꯔꯔꯣꯏꯕ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯁꯟꯗꯨꯕꯨꯗꯤ ꯍꯣꯏ ꯁꯦꯂꯔ ꯀꯥꯡꯕꯨꯅꯤꯅ ꯁꯤꯞ ꯍꯣꯟꯕ ꯀꯥꯡꯕꯨꯅꯤꯅ ꯐꯖꯅ ꯍꯣꯜꯂꯝꯒꯅꯦꯕꯀꯣ ꯑꯗꯨ ꯍꯣꯜꯂꯒ ꯂꯣꯟꯅ ꯂꯥꯛꯏꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯔꯛꯇꯒ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦꯅꯦꯀꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯌꯥꯝ ꯋꯥꯅꯅꯦ ꯊꯣꯛꯂꯛꯏꯁꯤꯀꯣ AIS ꯈꯛꯇꯪ ꯅꯤꯡꯁꯤꯡꯉꯨꯀꯣ ꯌꯥꯔꯅꯤ ꯍꯥꯏꯗꯤ AIS ꯅꯤꯡꯁꯤꯡꯉꯗꯤ ꯍꯧꯖꯤꯛꯁꯦ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯌꯥꯝ ꯂꯩꯔꯤ ꯍꯥꯏꯔꯀꯥꯟꯗ 23 ꯃꯨꯛ ꯂꯩꯔꯤꯕꯀꯣ ꯁꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯗꯗꯅꯀꯣ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇꯒꯤ ꯊꯣꯛꯂꯛꯄ ꯉꯝꯗꯗꯅ ꯅꯦꯛꯁꯇ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯦ ꯀꯔꯤꯒꯨꯝꯕ ꯄꯤ ꯇꯥꯔꯒꯗꯤ ꯇꯁꯦꯡꯕꯒꯤꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞ ꯀꯣ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯦ ꯅꯨꯄꯤꯁꯤꯡꯗ ꯄꯤꯕ ꯇꯥꯔꯒꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯁꯤꯅ ꯅꯨꯄꯤꯒꯤ ꯀꯦꯔꯤꯌꯔꯗ ꯁꯣꯜꯂꯛꯀꯅꯤ ꯁꯤꯅꯤ ꯀꯦꯔꯤꯌꯔꯗ ꯃꯥꯡꯉꯛꯀꯅꯤ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯍꯥꯏꯔꯤꯁꯦ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯦ ꯑꯩꯈꯣꯏꯅ ꯄꯤ ꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯗ ꯄꯤ ꯇꯥꯔꯒꯗꯤ ꯃꯣꯏꯗ ꯄꯦꯠ ꯂꯤꯞꯁꯦ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯗꯕꯤꯗ ꯊꯕꯛꯁꯦ ꯀꯥꯗꯕꯤꯗ ꯀꯣ ꯃꯥꯁꯦ ꯄꯦꯠ ꯇꯧꯔꯒ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯑꯅꯦꯕ ꯖꯣb ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯑꯅꯦꯕ ꯍꯥꯏꯕꯗꯤ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯖꯣb ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯑꯕꯅꯤꯅ ꯀꯩꯗꯧꯔꯦꯒ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯣb ꯄꯤꯔꯤꯕ ꯃꯤ ꯍꯥꯏꯗꯤ ꯀꯝꯄꯦꯅꯤꯗꯨꯅ ꯑꯣꯔ ꯑꯦꯅꯤ ꯖꯣb ꯄꯤꯔꯤꯕ ꯃꯤꯗꯨꯅ ꯄꯥꯝꯃꯔꯣꯏꯕ ꯅꯨꯄꯤꯁꯦ ꯍꯥꯏꯗꯤ ꯖꯣb ꯁꯤꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯖꯣb ꯄꯤꯔꯤꯕ ꯃꯤ ꯀꯝꯄꯦꯅꯤꯗꯨꯅ ꯄꯥꯝꯃꯔꯣꯏꯕ ꯀꯝꯄꯦꯅꯤꯗꯨꯅ ꯅꯨꯄꯤꯗꯤ ꯑꯩ ꯂꯧꯔꯔꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯂꯧꯔꯒꯦ ꯍꯥꯏꯗꯤ ꯅꯨꯄꯥꯗꯗꯤ ꯁꯤꯒꯨꯝꯕ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯦ ꯂꯩꯇꯕꯅꯤꯅ ꯊꯕꯛꯇꯣ ꯊꯨꯅꯁꯨ ꯇꯧꯅꯕ ꯑꯗꯨꯒ ꯅꯨꯄꯤ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯍꯦꯟꯅ ꯇꯤꯡꯗꯅꯕ ꯀꯥꯏꯀꯣ ꯀꯝꯄꯦꯅꯤꯁꯤꯡꯁꯤꯅ ꯑꯗꯨꯗꯨꯅ ꯅꯨꯄꯤꯒꯤ ꯀꯦꯔꯤꯌꯔꯁꯦ ꯃꯥꯡꯊꯔꯛꯀꯅꯤ ꯁꯤꯅꯤꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯁꯦ ꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯁꯦ ꯑꯁꯤ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯦ ꯄꯨꯡꯇꯣꯛ ꯇꯣꯛꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯅꯤꯀꯣ ꯄꯨꯡꯇꯣꯛꯇꯤ ꯇꯣꯛꯀꯨꯝꯁꯤ ꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯍꯟꯁꯤ ꯁꯤꯅꯤ ꯍꯥꯏꯗꯤ ꯀꯔꯝꯕ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯅ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯈꯇꯪꯗ ꯂꯧꯕ ꯀꯝꯄꯜꯁꯔꯤ ꯑꯣꯏꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞ ꯈꯨꯗꯝ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯦ ꯂꯥꯛꯑꯀꯥꯟꯗ ꯈꯇꯪ ꯍꯥꯏꯗꯤ ꯂꯧꯕ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯝꯖꯔꯀꯥꯟꯗ ꯈꯇꯪ ꯂꯧꯕ ꯑꯗꯩ ꯀꯝꯄꯦꯅꯤꯗꯨꯗꯁꯨ ꯗꯤꯄꯦꯟ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯦ ꯑꯩ ꯀꯝꯄꯦꯅꯤꯗꯨꯅ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯦ ꯑꯩ ꯄꯤꯔꯣꯏ ꯍꯥꯏꯕꯁꯦ ꯌꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯦ ꯀꯝꯄꯦꯅꯤꯗꯨꯅ ꯄꯤꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯔꯠꯇ ꯃꯁꯤꯒꯤ ꯀꯝꯄꯦꯅꯤꯁꯦ ꯑꯝꯇ ꯊꯤꯡꯖꯤꯜꯂꯨ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞ ꯄꯤꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯅ ꯌꯥꯗꯕ ꯈꯣꯠꯇꯕ ꯊꯕꯛ ꯇꯧꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯍꯟꯕ ꯃꯦꯟꯁꯇ꯭ꯔꯦꯜ ꯂꯤꯞꯁꯦ ꯄꯤꯕ ꯀꯝꯄꯦꯅꯤꯁꯨ ꯂꯩꯒꯗꯕꯅꯤ ꯄꯤꯔꯣꯏꯗꯕ ꯀꯝꯄꯦꯅꯤꯁꯨ ꯂꯩꯒꯗꯕꯅꯤ ꯃꯥ ꯃꯁꯥꯅ ꯗꯤꯄꯦꯟ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯍꯟꯗꯕ ꯁꯤꯅꯦ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯍꯟꯕ ꯍꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤꯒꯤ ꯀꯦꯔꯤꯌꯔꯗ ꯁꯣꯛꯄ ꯈꯔ ꯍꯟꯊꯔꯛꯀꯅꯤ ꯁꯤꯅꯤꯀꯣ ꯍꯥꯏꯔꯤꯁꯦꯀꯣ ꯃꯤꯅꯤꯡꯁꯦꯀꯣ ꯑꯗꯣ
ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯚꯣꯂꯨꯟꯇꯔꯤ ꯄꯣꯂꯤꯁꯤꯁꯦ ꯀꯔꯥꯏꯗ ꯆꯠꯅꯈ꯭ꯔꯒꯦ ꯍꯥꯏꯔꯒꯗꯤ ꯑꯣꯗꯤꯁꯥ ꯀꯣ ꯀꯔꯅꯥꯇꯀꯥ ꯀꯣ ꯑꯗꯒꯤ ꯀꯦꯔꯂꯥ ꯀꯣ ꯀꯣ ꯃꯣꯏꯗꯗꯤ ꯆꯠꯅꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯣꯏꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯚꯣꯂꯨꯟꯇꯔꯤꯂꯤ 60 days ꯕꯣꯠ ꯁ꯭ꯇꯨꯗꯦꯟ ꯀꯣ ꯁ꯭ꯇꯨꯗꯦꯟꯗ ꯑꯗꯒꯤ ꯀꯔꯤꯗ ꯂꯣꯏꯅꯃꯛ ꯂꯤꯞ ꯂꯧꯕ ꯌꯥꯔꯦ 60 days ꯆꯍꯤ ꯑꯃꯗꯀꯣ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯗꯤ ꯆꯠꯅꯔꯛꯏꯀꯣ ꯑꯗꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯑꯃꯁꯨ ꯄꯟꯖꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯦꯟꯁꯇ꯭ꯔꯨꯌꯦꯜ ꯂꯤꯞꯁꯦ ꯑꯗꯨꯝ ꯄꯤꯕ ꯌꯥꯕꯨꯗꯤ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯤꯀꯣ ꯑꯗꯒꯤ ꯅꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯆꯝꯕꯜ ꯁꯦꯟꯆꯨꯔꯤꯗ ꯁꯦꯟ ꯃꯥꯏꯅꯤꯡ ꯊꯤꯡꯕꯒꯤ ꯃꯇꯥꯡꯅꯤꯀꯣ ꯆꯝꯕꯜ ꯁꯦꯟꯆꯨꯔꯤ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯔꯒꯗꯤ ꯆꯝꯕꯜ ꯔꯤꯚꯔꯁꯦ ꯁꯨꯃꯥꯏꯅ ꯆꯦꯜꯂꯤꯀꯣ ꯆꯝꯕꯜ ꯔꯤꯚꯔꯁꯦ ꯁꯨꯃꯥꯏꯅ ꯆꯦꯜꯂꯤ ꯑꯁꯤꯒꯤ ꯆꯦꯟꯕ ꯆꯝꯕꯜ ꯔꯤꯚꯔꯁꯦ ꯁꯤꯁꯦ ꯀꯔꯤ ꯁ꯭ꯇꯦꯠꯀꯤ ꯕꯥꯎꯟꯗꯔꯤꯗ ꯂꯩ ꯍꯥꯏꯔꯒꯗꯤ ꯔꯥꯖꯁꯊꯥꯟ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯒꯥꯁꯦ ꯃꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯍꯨꯝꯁꯤꯒꯤ ꯕꯥꯎꯟꯗꯔꯤ ꯖꯒꯥꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯆꯝꯕꯜ ꯁꯦꯟꯆꯨꯔꯤꯁꯦ ꯂꯩꯌꯦꯕꯀꯣ ꯆꯝꯕꯜ ꯁꯦꯟꯆꯨꯔꯤꯁꯦ ꯇꯁꯦꯡꯅ ꯀꯔꯤꯒꯤ ꯃꯃꯤꯡ ꯐꯦꯃꯁ ꯆꯠꯀꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯔꯤꯜ ꯐꯤꯁ ꯏꯇꯤꯡ ꯀ꯭ꯔꯣꯀꯣꯗꯥꯏꯜꯗꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯒꯔꯤꯜꯁꯦ ꯀ꯭ꯔꯤꯇꯤꯀꯦꯜꯂꯤ ꯏꯟꯗꯦꯟꯖꯔ ꯑꯣꯏꯔꯕꯅꯦꯀꯣ ꯑꯗꯨꯗꯨꯅ ꯑꯁꯤꯁꯦ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯒꯔꯤꯜꯁꯦ ꯑꯗꯨꯅ ꯒꯔꯤꯜ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯥꯁꯦ ꯍꯌꯦꯡ ꯄꯩꯈꯥꯗ ꯍꯪꯉꯛ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯀꯔꯝꯕꯗ ꯖꯒꯥ ꯀꯩꯅꯣ ꯍꯦꯕꯤꯇꯦꯠꯇ ꯍꯩꯅꯩ ꯍꯥꯏꯔꯒꯗꯤ ꯂꯣꯇꯤꯛ ꯏꯀꯣꯁꯤꯁꯇꯦꯝꯗ ꯍꯩꯅꯩ ꯂꯣꯇꯤꯛ ꯏꯀꯣꯁꯤꯁꯇꯦꯝ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯂꯣꯇꯤꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯩ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯀꯣ ꯂꯣꯇꯤꯛ ꯍꯥꯏꯕ ꯑꯃꯒ ꯂꯦꯟꯇꯤꯛ ꯍꯥꯏꯕ ꯑꯃꯒ ꯅꯤꯡꯁꯤꯡꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯂꯣꯇꯤꯛꯇꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯣꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯧꯅ ꯇꯧꯋꯤꯗꯅꯀꯣ ꯒꯥꯔꯤ ꯆꯀꯥꯗꯧꯅ ꯇꯧꯋꯤꯗꯅ ꯁꯤꯅ ꯔꯟꯅꯤꯡ ꯋꯥꯇꯔ ꯀꯣ ꯔꯟꯅꯤꯡ ꯋꯥꯇꯔꯗ ꯅꯤꯡꯁꯤꯡꯉꯨꯀꯣ ꯔꯟꯅꯤꯡ ꯋꯥꯇꯔ ꯏꯀꯣꯁꯤꯁꯇꯦꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯣꯇꯤꯛ ꯍꯥꯏꯕ ꯍꯥꯏꯗꯤ ꯇꯨꯔꯦꯟꯒꯨꯝꯕꯁꯦ ꯏꯁꯤꯡ ꯑꯗꯨꯝ ꯆꯦꯜꯂꯤꯗꯅ ꯑꯁꯤꯒꯨꯝꯕ ꯏꯀꯣꯁꯤꯁꯇꯦꯝꯁꯤꯗ ꯂꯩꯕ ꯁꯥ ꯉꯥꯁꯤꯡꯁꯤꯕꯨ ꯂꯣꯇꯤꯛ ꯍꯥꯏꯌꯦꯕ ꯂꯦꯟꯇꯤꯛ ꯍꯥꯏꯁꯤꯅ ꯁ꯭ꯇꯦꯛꯅꯦꯟ ꯑꯣꯏꯕ ꯁ꯭ꯇꯤꯜ ꯋꯥꯇꯔꯗ ꯂꯥꯏꯛ ꯂꯦꯛꯀꯨꯝꯕꯗ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕꯁꯤꯗ ꯂꯩꯕꯁꯤꯅ ꯂꯦꯟꯇꯤꯛ ꯍꯥꯏꯌꯦꯕ ꯑꯗꯣ ꯒꯥꯔꯤꯜꯁꯦ ꯂꯣꯇꯤꯛꯅꯦꯕ ꯍꯥꯏꯕꯗꯤ ꯔꯟꯅꯤꯡ ꯋꯥꯇꯔꯗ ꯂꯩꯕ ꯀꯩꯅꯣꯅꯦꯕ ꯀꯣ ꯁꯦꯟ ꯃꯥꯏꯅꯤꯡꯁꯤꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯁꯦꯟ ꯃꯥꯏꯅꯤꯡꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯁꯦꯟ ꯃꯥꯏꯅꯤꯡꯁꯦ ꯌꯥꯗ꯭ꯔꯦ ꯀꯣ ꯁꯦꯟ ꯃꯥꯏꯅꯤꯡ ꯍꯥꯏꯕꯁꯦ ꯂꯣꯏ ꯊꯤꯡꯉꯦꯕꯀꯣ ꯃꯗꯨꯒꯤꯗꯃꯛ ꯇꯣꯉꯥꯟꯅ ꯑꯦꯛꯀꯁꯨ ꯂꯩꯔꯤꯅꯤꯀꯣ ꯃꯥꯏꯟꯁ ꯑꯦꯟ ꯃꯤꯅꯔꯦꯜ ꯗꯤꯕꯂꯞꯃꯦꯟ ꯔꯦꯒꯨꯂꯦꯁꯟ ꯑꯦꯛ 1957 ꯀꯥꯏꯅ ꯂꯩꯔꯤꯕ ꯑꯗꯣ ꯀꯣ ꯑꯗꯨꯗꯨꯅꯤ ꯍꯥꯏꯐꯦꯠ ꯈꯪꯖꯤꯜꯂꯨꯀꯣ ꯀꯔꯥꯏ ꯖꯒꯥꯗ ꯂꯩꯔꯤ ꯆꯝꯕꯜ ꯔꯤꯚꯔꯗ ꯑꯗꯨꯒꯤ ꯆꯝꯕꯜ ꯁꯦꯟꯆꯨꯔꯤ ꯀꯣ ꯑꯗꯣ ꯂꯣꯇꯤꯛ ꯏꯀꯣ ꯁꯤꯁꯇꯦꯝ ꯑꯗꯨ ꯑꯗꯥ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯍꯥꯏꯐꯦꯠ ꯀꯣ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯨꯛ ꯄꯥꯃꯤꯟꯅꯅꯕꯀꯣ ꯎꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤꯀꯣ ꯑꯣꯀꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯦ